ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯗ ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤꯕ ꯉꯝꯕ ꯅꯤꯡꯊꯤꯔꯕ ꯃꯐꯝ ꯀꯌꯥ ꯂꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯃꯐꯝꯁꯤꯡ ꯁꯦꯝꯃꯤ ꯑꯉꯛꯄ ꯃꯐꯝ ꯀꯔꯤꯅ ꯑꯣꯏꯍꯟꯕꯅꯣ ꯈꯪꯗꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯖꯒꯥꯁꯤꯡꯁꯨ ꯋꯥꯠꯇꯅ ꯑꯗꯨꯃꯛ ꯂꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯉꯛꯄ ꯃꯐꯝ ꯈꯔꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ ꯅꯝꯕꯔ 1 Area 51 ꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯑꯌꯥꯝꯕꯅ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯅꯤ ꯊꯥꯖꯩ ꯃꯁꯤꯒꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯦꯌꯔ ꯐꯣꯔꯁ ꯐꯦꯁꯤꯂꯤꯇꯤ ꯑꯁꯤ ꯃꯤꯌꯥꯝꯅꯗꯤ Area 51 ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯕ ꯍꯦꯜꯂꯤ ꯅꯦꯚꯥꯗꯥ ꯇꯦꯁꯠ ꯑꯦꯟ ꯇ꯭ꯔꯦꯅꯤꯡ ꯔꯦꯟꯖꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯅ ꯍꯣꯂꯤꯋꯨꯗ ꯑꯃꯗꯤ ꯀꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤꯁꯠ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯂꯦꯞꯇꯅ ꯆꯤꯡꯁꯤꯟꯕꯤꯔꯤ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯕ ꯑꯣꯄꯔꯦꯁꯅꯦꯜ ꯑꯣꯏꯔꯤꯕ ꯇꯣꯞ ꯁꯤꯀ꯭ꯔꯦꯠ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯏꯀꯣꯛ ꯀꯣꯛꯄ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯂꯩ ꯀꯣꯜ ꯋꯥꯔ ꯃꯇꯝꯒꯤ ꯑꯔꯣꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯇꯦꯁꯇꯤꯡ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯏꯗꯨꯅ ꯇꯥꯁꯜꯂꯛꯈꯤꯕ UFO ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯣꯠꯐꯝ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯆꯠꯊꯕ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯤ ꯀꯌꯥꯅ ꯊꯥꯖꯅꯔꯤ 1969ꯒꯤ ꯑꯦꯄꯣꯂꯣ ꯃꯨꯟ ꯂꯦꯟꯗꯤꯡ ꯊꯥ ꯀꯥꯔꯨꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯁꯥꯖꯤꯟꯅꯕꯅꯤ ꯑꯣꯏꯗꯕꯅꯤ Area 51 ꯃꯅꯨꯡꯗ ꯃꯨꯟ ꯂꯦꯟꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯇꯨꯅ ꯃꯌꯥꯝꯕꯨ ꯃꯤꯅꯝꯕ ꯁꯤꯕꯅꯤ ꯈꯟꯕ ꯃꯤ ꯀꯣꯡꯒꯥꯏ ꯑꯃꯁꯨ ꯂꯩ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯃꯤꯆꯝꯁꯤꯡ ꯌꯦꯡꯕ ꯀꯣꯏꯕ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯂꯩꯕꯅ ꯃꯐꯝ ꯑꯁꯤ ꯇꯨꯔꯤꯁꯠ ꯗꯦꯁꯇꯤꯅꯦꯁꯟ ꯑꯃꯁꯨ ꯑꯣꯏ ꯅꯝꯕꯔ 2 ꯐꯤꯂꯤꯄꯤꯟꯁꯀꯤ ꯃꯤꯟꯗꯥꯅꯥꯎ ꯏꯊꯠꯇ ꯂꯩꯕ Hinatuan Enchanted ꯔꯤꯚꯔ ꯑꯁꯤ ꯑꯃꯣꯠꯄ ꯂꯩꯅꯥꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯊꯨꯝꯍꯤ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯐꯨꯠ 30 ꯂꯨꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯍꯧꯔꯛꯐꯝꯁꯤ ꯉꯁꯤꯐꯥꯎ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯀꯦꯚ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃꯗꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯔꯨꯕ ꯏꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯂꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯔꯦꯜꯁꯤꯒꯤ ꯃꯔꯝꯗ ꯑꯉꯛꯄ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯩ ꯊꯥꯖꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯔꯤꯁ ꯍꯦꯂꯣꯏ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯅ ꯁꯪꯕꯥꯟꯅꯕ ꯍꯤꯒꯣꯛ ꯑꯁꯪꯕ ꯃꯆꯨꯁꯤꯡ ꯊꯥꯛꯄꯤꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯆꯨꯁꯤ ꯑꯣꯏꯍꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯅꯩ ꯉꯥꯃꯤ ꯈꯔꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯐꯥꯕ ꯁꯨꯛꯉꯝ ꯉꯝꯗꯕ ꯉꯥꯁꯤꯡ ꯊꯦꯡꯅꯔꯛꯈꯤ ꯍꯥꯏꯗꯅ ꯇꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯕ ꯂꯥꯏ ꯃꯈꯜ ꯑꯦꯟꯀꯥꯟꯇꯣꯁ ꯂꯩꯕꯅ ꯇꯨꯔꯦꯜ ꯑꯁꯤ Enchanted ꯔꯤꯚꯔ ꯀꯧꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ ꯅꯝꯕꯔ 3 ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯑꯃꯗꯤ ꯑꯀꯪꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯕ꯭ꯂꯗ ꯐꯣꯜꯁ ꯀꯧꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯋꯥꯇꯔꯐꯣꯜ ꯑꯃꯁꯨ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯗ ꯂꯩ ꯋꯥꯇꯔꯐꯣꯜ ꯑꯁꯤꯒꯤ ꯏ ꯃꯥꯟꯕ ꯃꯆꯨꯁꯤ ꯔꯦꯗ ꯑꯦꯜꯒꯤ ꯍꯥꯏꯔꯤꯕ ꯏꯁꯪ ꯃꯈꯜ ꯑꯁꯤꯅ ꯑꯣꯏꯍꯟꯕꯅꯤ ꯈꯟꯅꯔꯝꯕꯗꯨ ꯖꯔꯅꯦꯜ ꯑꯣꯐ ꯒ꯭ꯂꯦꯁꯤꯌꯣꯂꯣꯖꯤꯗ ꯍꯥꯞꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯗꯥꯔ ꯑꯃꯗꯤ ꯎꯟꯒꯤ ꯂꯩꯔꯣꯜ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯊꯤꯖꯤꯜꯂꯨꯕꯗꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯨ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯕ꯭ꯂꯗ ꯐꯣꯜꯁꯤ ꯇꯦꯂꯔ ꯒ꯭ꯂꯦꯁꯤꯌꯔ ꯀꯧꯕ ꯎꯟꯒꯤ ꯇꯨꯔꯦꯜ ꯑꯃꯗ ꯂꯩ ꯃꯁꯤꯒꯤ ꯒ꯭ꯂꯦꯁꯤꯌꯔꯁꯤꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯄꯥꯠꯀꯤ ꯅꯦꯠꯋꯥꯔꯛ ꯂꯩꯔꯝꯈꯤ ꯄꯥꯠ ꯇꯨꯔꯦꯜꯁꯤꯒꯤ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛ ꯋꯥꯡꯕ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯗꯨꯅ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯣꯜꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯒ꯭ꯌꯥꯁꯀ ꯊꯦꯡꯅꯩ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯣꯛꯁꯤꯗꯥꯏꯖ ꯇꯧꯗꯨꯅ ꯀꯣꯜꯍꯤꯡ ꯀꯥꯁꯤꯟꯕꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯜꯂꯛꯄꯅꯤ ꯅꯝꯕꯔ 4 ꯄꯣꯂꯟꯒꯤ ꯑꯄꯤꯛꯄ ꯒ꯭ꯔꯤꯐꯤꯅꯣ ꯀꯧꯕ ꯁꯍꯔ ꯑꯁꯤꯒ ꯅꯛꯅꯅ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯎꯃꯪ ꯑꯃꯈꯛ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯍꯧꯕ ꯎꯆꯥꯟ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯡꯁꯤ ꯖꯦ ꯃꯑꯣꯡ ꯃꯥꯟꯅ ꯀꯣꯜꯂꯒ ꯑꯃꯨꯛ ꯆꯞ ꯇꯤꯡꯅ ꯍꯧꯒꯠꯂꯤ ꯎꯃꯪ ꯑꯁꯤ ꯃꯤꯁꯇ꯭ꯔꯤꯕꯨ ꯄꯥꯝꯖꯕ ꯃꯤꯁꯤꯡꯒꯤ ꯀꯣꯏꯔꯛꯐꯝ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯎꯁꯤꯡꯗꯨꯒꯤ ꯑꯉꯛꯄ ꯈꯨꯍꯧꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯆꯥ ꯄꯣꯛꯍꯟꯕꯤꯈꯤ ꯊꯤꯑꯣꯔꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 1930s ꯑꯗꯨꯋꯥꯏꯗ ꯋꯥꯡꯕ ꯃꯥꯟꯅꯗꯕ ꯎꯆꯥꯟꯒꯤ ꯆꯥꯔ ꯃꯌꯥꯝ ꯊꯥꯔꯝꯃꯤ ꯄꯥꯝꯕꯤꯁꯤꯡꯗꯨꯅ ꯄꯤꯛꯂꯤꯉꯩꯗ ꯖꯔꯃꯟ ꯇꯦꯡꯛꯁꯤꯡꯅ ꯇꯛꯈꯥꯏꯕꯤꯔꯝꯕꯗꯒꯤ ꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤꯁꯤꯒꯤ ꯑꯍꯣꯕ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯨꯝꯕ ꯎꯁꯤꯡꯗꯨ ꯇꯦꯡꯛꯅ ꯇꯛꯈꯥꯏꯕꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯀꯣꯟꯅ ꯍꯧꯔꯛꯄꯒꯤ ꯃꯍꯨꯠ ꯂꯣꯏꯅ ꯇꯦꯛꯂꯝꯒꯗꯕꯅꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯣꯜꯂꯤꯕ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯤꯕ ꯑꯔꯤꯕ ꯎꯁꯤꯡꯗꯨ ꯁꯣꯛꯂꯝꯗ꯭ꯔꯤꯕꯗꯨꯅ ꯇꯥꯛꯂꯤꯕꯁꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯂꯥꯜꯂꯝꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯇꯩꯁꯤꯡꯅꯗꯤ ꯎꯟ ꯄꯨꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯖꯦꯅꯦꯇꯤक म्यूटेशन एलियंसना तौबीरंबनी असिनचिंगबा फाव मोट पिनै नंबर 5 पृथ्वीदा भूत प्रेत का मरी लेने खनबा डेविल्स ब्रिज कौबा मफम कया लई अदुबु मयामसिगी मरक्ता ख्वाइदगी ममिंग चटलिबदी जर्मनीगी डेविल्स ब्रिज असिनी 1860s मतमदा सारंबा थोंग असि मालेमसिदा ख्वाइदगी पुकनिंग हुबा थोंग मयामगी मनुंगदा अमनी मसागी ममीने इसिंगदा ताबदा परफेक्ट सर्कल अमा ओइना उबा फंगे थोंगसिगी अकोनबा स्ट्रक्चर सिना मरम ओइरगा यामना खुदोंग थिनिंगाई ओइबना मसी डेविलना साबा सोइदना ओइगनी हाइदना खनै लम कोइबसिंगना येंगबा अमदी फोटो कापगी अयाबा लैजरगसु थोंग असि लानबा यादे हाइदना अहकबा अथिंगबा थंबी